Mioi poki Thoudang mapan naide mioi ba amana mahaki punsida pangthokpa ngamba Thoudang kaya lay punsida ikhoina angamba Thoudang sing yaduna punsigi wahan thokpina na bohatnari mioi bana amaga mateng pangnaduna tongan ba sinpham singda mana ngamjaba Thoudang sing yaduna khunai lingduna punna saukhat minana bohatnari aikhoina punsida pangthokleba Thoudang singi manungda mioi bagi seba taw baibasi athoi bidharmani hainari Ason ana amadi awa ana nanglaba mioi singbu mateng pangduna amadi lambi lana chatluraba mioi singbu achumba lambi da lamjing biduna makhoi bu mausagi punsida purak pangamlabadi lauriba Thoudang atu tasengna thagat ningaini asumna puksel sauna khunai da Thoudang yariba mioi singbu aikhoini ikai khumna pham thoktabra Akashbani Imphal leptana sanduk sariba thauram Mitkap Thoklasi gi 18 suba tangkakta ngasi puduna lakchari Laichurabasingbu Laiyengbiriba Singgi Thoudang Mayai kaba jinjakta Laichuraba mioi singna masamaki punsibu manghanjabata nattana makhoigi imung manung amadi khunai dasu achauba jaitheng kaya piri Makhoibu tathi tawoina tawbiba phu chaiduna amadi khongoinaduna warak watembagi thabak kaya tawduna phana kanna hotnarabasu makhoibu mahausagi ichelda purakpa khak ngamkhide mamai thangda makhoibu anaba amani haina lauduna ningthina paring chumna layengbibadagi makhoibu mahausagi ichelda purakpa ngambagi chang hengalakhi Masida mayai kaba jinjak chariba mioi singbu layengbagi thabak tawriba rehabilitation center singda leiriba staff sing aduna thengnaramgadaba khudong chadaba sing adudi aikhoina khak ningsinglude makhoina thawai yauna amadi kanna hotnaduna mayai kaba jinjak chaba natraga sijinnaba mioi singbu layengduna phagat halakpa haibasi araiba thabak amadi natte Masigi matangda anauba mangal trust center gi counselor Ngangom Merindrana asumna fongdokli Miyamna drug treatment center da thabuk tawriba staff singda yenglo midyeng hairakanda makhal makha kya gi midyeng lani miyamna ubiribase anambana lamsi da khangma mioi singdi phana phajana ubi du lamsi matangda knowledge leitaba mi singadi lana phatna ubibasu yaudaba nathi ayangna thengnajarakpa khra thamjarabada kanaguma misak khradi mahaki macha manausi center sida thilakpa fawa hangoiba natraga changuda mi atopana natraga khangna chanabana ukraga khangkraga magi jasan man punamak lore na khanbasu yawi sida natna kanaguma khradi center sida mai kawani sa marang kaina phangba aduga center sida thawpuri staff singsi hana ni sa sinaramba haujikna marang marakta ni sa sinaraga leibo ina ubibasu yawi maramdi client singi family singna Ngam toina staff amada hangbo hangasi nang hanin sa charambra leiriba client singsi marang marakta natraga nungti gi nisa khra pijabra lam helako matamna nisa pijaraga thembra na chingbo wahangsi yam toina hangbo wahang ama oidi aduga mai kabani sa sinaba singsida stigma asi adum leiribana maram warakanda makoibo layeng liba staff singdasu hanthane ubibasu adumok yawe koine layeng liba sing asi miyam anti social loiba samaj sanafum leitraba lamchat kamba maram chat warpa ngamdaba crime tawbuda chenaba makhal makha kya gi leina paklaba sokna samnabada hangoiba tugachawa misak oina lano ubibasina maram warakanda makoibo layeng liba staff singsisu lana hangoina ubibasu adum yaudaba natte sida natana kanaguma kharana su staff singsida selda mantik narakpasu yawe mioi khradi makoi gi macha manau singsi center da thamdana
ꯃꯌꯨꯝꯗ ꯀꯧꯔꯒ ꯂꯥꯏꯌꯦꯡꯅꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯊꯧ ꯇꯥꯒꯗꯕ ꯁ꯭ꯇꯥꯐꯁꯤꯡ ꯂꯣꯏꯅ ꯄꯨꯔꯛꯂꯒ ꯌꯨꯝꯗ ꯂꯥꯏꯌꯦꯡꯉꯨ ꯂꯥꯎ ꯑꯆꯪꯕ ꯁꯦꯟꯐꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦꯅ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯌꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯒꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯁꯥꯅ ꯂꯥꯏꯌꯦꯡꯕ ꯆꯠꯁꯤ ꯌꯥꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯐꯥꯔꯒ ꯄꯨꯕꯤꯌꯨ ꯂꯥꯎ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯐꯖꯅ ꯄꯤꯒꯦꯅ ꯆꯤꯡꯕꯁꯨ ꯍꯥꯏꯔꯛꯇꯕ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯁꯪꯁꯊꯥꯟ ꯈꯔꯗꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯔꯣꯏ, ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯣꯏ, ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯃꯇꯝꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯀꯛꯅꯕ ꯃꯇꯝ ꯁꯤ ꯐꯥꯎꯕ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯝꯁꯤꯗ ꯈꯪꯕꯤꯕꯁꯤꯡꯅꯗꯤ ꯐꯖꯅ ꯕꯦꯕꯥꯔ ꯇꯧꯕꯤꯔꯛꯄ, ꯇꯥꯟꯅꯕꯤꯔꯛꯄ, ꯁꯖꯦꯁꯟ ꯂꯧꯕꯁꯨ ꯌꯥꯎꯏ꯫ ꯁ꯭ꯀꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯀ꯭ꯂꯕ, ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯒꯤꯁꯨ ꯂꯝꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ, ꯁꯛꯈꯪ ꯃꯥꯏꯈꯪꯕꯤꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯁꯤꯟꯖꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯆꯤꯡꯕꯁꯤꯡꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯀꯧꯕꯤꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯂꯝꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯤ ꯃꯁꯥꯅ ꯀꯠꯊꯣꯛꯂꯒ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯖꯔꯤꯕꯁꯤꯗ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ, ꯂꯥꯟꯅ ꯎꯕꯤꯒꯅꯨ꯫ ꯁꯦꯔꯥꯟꯅꯅ ꯆꯠꯂꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄꯁꯤꯗ ꯃꯤꯌꯥꯝꯒꯤꯁꯨ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯇꯁꯦꯡꯅꯃꯛ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯍꯥꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯃꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯍꯦꯛ ꯂꯥꯟꯅ ꯈꯟꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯆꯨꯝꯗꯦ꯫ ꯂꯝ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗ ꯂꯥꯟꯅ ꯎꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯂꯧꯔꯤꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯍꯣꯏꯅꯗꯨꯝ ꯊꯥꯒꯠꯐꯝ ꯊꯣꯛꯇꯕꯔꯥ? ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯂꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕꯗꯤ ꯃꯈꯣꯏꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯒꯠꯂꯛꯂꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯔꯥꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁꯠ ꯁꯦꯟꯇꯔꯒꯤ ꯑꯇꯣꯞꯄ ꯀꯥꯎꯟꯁꯤꯂꯔ ꯔꯥꯃꯦꯆꯟꯗ꯭ꯔ ꯊꯤꯡꯉꯨꯖꯝꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯆꯦꯂꯦꯟꯖꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯍꯥꯏꯔꯒꯗꯤ ꯁꯕꯁꯇꯦꯟꯁ ꯌꯨꯁ ꯗꯤꯁꯑꯣꯔꯗꯔꯅ ꯅꯥꯔꯕ ꯃꯤ ꯑꯃꯅ ꯃꯁꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦ ꯌꯥꯅꯤꯡꯗꯅ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯔꯤꯍꯦꯞꯇ ꯂꯩꯔꯀꯥꯟꯗ ꯆꯦꯟꯕ ꯆꯣꯡꯕ, ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄ, ꯃꯁꯤꯗ ꯅꯠꯇꯅ ꯃꯣꯐ ꯊꯣꯛꯂꯛꯄ, ꯃꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤꯗ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯖꯔꯤꯕ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛꯇ ꯁꯦꯐꯇꯤ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒ ꯑꯣꯐ ꯗ꯭ꯌꯨꯇꯤꯅꯤ ꯀꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯁꯦꯟꯇꯔꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯌꯨꯝꯗꯒ ꯑꯗꯨꯝ ꯂꯩꯐꯝ ꯈꯪꯗꯕ, ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯏꯟꯁꯤꯡꯗꯨꯒꯤ ꯐꯦꯃꯤꯂꯤꯅꯒ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄ, ꯑꯍꯤꯡꯗꯒ ꯑꯗꯨꯝ ꯇꯧꯔꯛꯄ, ꯃꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯑꯗꯣ ꯁꯦꯟꯇꯔꯗ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯣꯐ ꯗ꯭ꯌꯨꯇꯤ ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯇꯧꯔꯝꯒꯗꯒꯦ ꯀꯥꯏꯅ ꯄꯥꯈꯠꯄ, ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔꯗꯨꯗ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯔꯦꯗꯤ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯃꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯦꯂꯦꯟꯖꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯑꯋꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯁꯦꯟꯇꯔ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯤꯅ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯀꯌꯥ ꯇꯧꯕ ꯎꯗꯦ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯁꯦꯟꯇꯔ ꯇꯧꯋꯤ ꯀꯥꯏꯅ ꯈꯟꯕ, ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯑꯣꯛꯇꯕ ꯉꯥꯛꯇꯅꯤ ꯀꯥꯏꯅ ꯇꯧꯔꯝꯕ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯟꯇꯔꯦꯁ ꯍꯟꯕ, ꯁꯦꯟꯇꯔ ꯊꯕꯛ ꯇꯧꯕꯁꯦ ꯇꯧꯖꯔꯔꯣꯏꯒꯦ ꯀꯥꯏꯅ, ꯃꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯕ, ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕꯅꯤ ꯀꯥꯏꯅ ꯈꯟꯕ, ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦ꯫ ꯌꯥꯝꯅ ꯕꯔꯟ ꯑꯥꯎꯠ ꯊꯣꯛꯄꯁꯦ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯃꯁꯤꯗ ꯅꯤꯁꯥ ꯆꯥꯔꯝꯕ ꯉꯥꯛꯇꯅ ꯁꯦꯟꯇꯔ ꯇꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯁꯤꯗ ꯇꯁꯦꯡꯅ ꯑꯩꯅ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗꯁꯨ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ, ꯅꯤꯁꯥ ꯆꯥꯔꯝꯕꯁꯨ ꯌꯥꯎꯒꯅꯤ, ꯑꯗꯨꯒ ꯅꯤꯁꯥ ꯆꯥꯗꯕ ꯍꯤꯔꯝꯁꯤꯗ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ, ꯍꯥꯏꯗꯤ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ, ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯁ꯭ꯇꯥꯐ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯄꯕ꯭ꯂꯤꯛꯇ ꯊꯝꯅꯤꯡꯉꯦ꯫ ꯑꯗꯨꯒ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯥꯌꯦꯡꯖꯕ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯖꯈꯤꯕ ꯏꯐꯦꯛꯇꯤꯞ ꯑꯣꯏꯔꯕ ꯔꯤꯀꯣꯕꯔꯤꯗ ꯂꯩꯔꯕ ꯀ꯭ꯂꯥꯏꯟꯁꯤꯡ ꯂꯝꯕꯤꯗꯒ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯗ ꯀꯧꯔꯛꯄ, ꯑꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯒ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯑꯞꯀꯤ ꯐꯣꯟ ꯇꯧꯔꯨꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯨꯝꯗ ꯚꯤꯖꯤꯠ ꯇꯧꯔꯨꯕ ꯃꯇꯝꯗ ꯊꯥꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯔꯒ ꯂꯩꯔꯝꯕ, ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯒ꯭ꯔꯣꯊ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤ ꯐꯖꯅ ꯂꯩꯔꯝꯕ, ꯏꯃꯨꯡꯒꯤ ꯀꯥꯟꯅꯅꯕ, ꯁꯣꯁꯥꯏꯇꯤꯗ ꯀꯥꯟꯅꯅꯕ ꯐꯖꯅꯒ ꯇꯧꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯁꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ, ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯦꯟꯇꯔ ꯇꯧꯔꯨꯕꯗꯨꯒꯤ, ꯌꯥꯝꯅ ꯋꯥꯔꯨꯕꯗꯨꯒꯤ
ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯉꯦ ꯀꯥꯏꯅ ꯈꯟꯖꯕ, ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗꯨꯒꯤ ꯍꯣꯠꯅꯖꯃꯟ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯐꯪꯉꯦ ꯀꯥꯏꯅ ꯈꯜꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯅꯤꯡꯉꯨꯗ꯭ꯔꯕ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯟꯅ ꯁꯦꯟꯇꯔꯁꯤꯗ ꯊꯕꯛ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯕꯛ ꯇꯧꯅꯤꯡꯉꯛꯄ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯔꯣꯜꯗꯒꯤ ꯅꯥꯊꯩꯗꯨꯅ ꯃꯃꯥ ꯃꯄꯥ, ꯃꯆꯤꯜ ꯃꯅꯥꯎ, ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕꯤꯔꯁꯤ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯍꯦꯛꯇꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯅꯥꯕ ꯃꯁꯥꯃꯛ ꯋꯥꯈꯜ ꯇꯥꯅꯕ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯌꯦꯡꯕ ꯍꯧꯔꯛꯈꯤꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯂꯥꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁ ꯁꯦꯟꯇꯔꯒꯤ ꯄꯤꯌꯔ ꯑꯦꯗꯨꯀꯦꯇꯔ ꯂꯥꯏꯁ꯭ꯔꯝꯔꯥꯖꯦꯁꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯀ꯭ꯂꯥꯏꯟꯁꯤꯡꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯃꯐꯝꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯑꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯡꯗꯨ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯁꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯂꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯇꯨꯡ ꯇꯥꯔꯛꯄꯗ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟ ꯄꯦꯔꯠꯇ ꯀ꯭ꯂꯥꯏꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔꯤꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯄꯨ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯍꯟꯒꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗ ꯋꯥꯈꯤꯕꯁꯤꯡ ꯑꯗꯨ ꯁꯦꯌꯔꯤꯡ ꯃꯉꯣꯟꯗ ꯐꯖꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯜꯀꯣꯍꯣꯂꯤꯛꯁꯤꯡꯅ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯏ, ꯃꯗꯨꯗꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯆꯠꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯣꯏ, ꯃꯊꯤ ꯃꯌꯨꯡ ꯐꯥꯏꯖꯤꯜꯂꯛꯀꯅꯤ, ꯅꯣꯡꯃꯗ ꯍꯒꯤꯁ 2-3ꯂꯛ ꯁꯤꯜꯂꯛꯀꯅꯤ, ꯆꯥꯕ ꯃꯇꯝꯗ ꯊꯥꯎ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯕ ꯌꯥꯔꯛꯑꯣꯏ꯫ ꯑꯗꯨꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯕ ꯌꯥꯅꯕ ꯆꯝꯐꯨꯠ ꯄꯤꯕꯤꯒꯅꯤ, ꯆꯥꯕ ꯌꯥꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯤꯁꯀ꯭ꯋꯤꯠ ꯑꯣꯏꯅ ꯄꯤꯕ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯒꯅꯤ꯫ ꯃꯈꯣꯏꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯃꯌꯥꯝ ꯑꯃ ꯈꯟꯕꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯄꯤꯔꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯥꯕꯤꯒꯅꯤ꯫ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯌꯦꯡ ꯌꯨꯝꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯍꯥꯏꯔꯒ ꯄꯣꯊꯥꯍꯜꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯀ꯭ꯂꯥꯏꯟꯁꯤꯡꯅ ꯐꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛ ꯋꯥꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯁꯥꯔ ꯍꯣꯏꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯄꯗꯣ ꯉꯁꯤꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ꯫ ꯃꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤꯗꯃꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯄꯕ꯭ꯂꯤꯛꯁꯤꯡ ꯑꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒꯨꯝ ꯎꯏ꯫ ꯗ꯭ꯔꯒ ꯆꯥꯕꯁꯤꯡ, ꯑꯉꯥꯎꯕꯁꯤꯡ ꯁꯦꯟꯅꯅꯤ ꯍꯥꯏꯅ ꯁꯦꯟꯅꯔꯤꯕ ꯅꯣꯏꯕꯨ ꯅꯣꯏꯅ ꯍꯦꯟꯅ ꯉꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯄꯤꯛꯊꯗꯦ, ꯑꯩ ꯋꯥꯈꯜ ꯁꯣꯟꯊꯗꯦ꯫ ꯑꯩꯅ ꯅꯤꯁꯥꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯑꯩ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯆꯨꯝꯅ ꯂꯦꯞꯄꯛꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅꯁꯨ ꯎꯕ ꯐꯪꯕꯤꯔꯦ, ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟꯁꯤꯡ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗ ꯂꯩꯗꯅ ꯃꯃꯥ ꯃꯄꯥ ꯃꯇꯨ ꯃꯆꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ, ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯎꯗꯕ ꯅꯠꯇꯦ, ꯎꯏ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯈꯜ ꯈꯦꯠꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯦꯠꯅꯩ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯑꯣꯡ ꯀꯌꯥ ꯎꯠꯂꯛꯄ ꯊꯦꯡꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯔꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯅꯕ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯨ ꯇꯁꯦꯡꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁ ꯁꯦꯟꯇꯔꯗ ꯅꯔꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯤ ꯊꯣꯏꯗꯤꯡꯖꯝ ꯖꯣꯏꯃꯇꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯗꯤꯇꯣꯛꯁ ꯄꯤꯔꯠꯇ ꯊꯦꯡꯅꯕ ꯑꯋꯥꯕ ꯍꯥꯏꯔꯒꯗꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯛꯄ ꯃꯤꯑꯣꯏꯒ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯔꯛꯄ ꯃꯤꯑꯣꯏꯒꯁꯦ ꯃꯣꯏꯒꯤ ꯎꯠꯂꯛꯄ ꯋꯤꯗ꯭ꯔꯣꯋꯦꯜ ꯁꯤꯝꯇꯝꯁꯦ ꯈꯔ ꯃꯥꯟꯅꯗꯦ꯫ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯔꯛꯄ ꯃꯤ ꯑꯌꯥꯝꯕꯁꯦ ꯐꯤꯠꯁ ꯇꯧꯒꯜꯂꯦ, ꯍꯥꯏꯕꯗꯤ ꯁꯔꯩ ꯍꯧꯒꯜꯂꯦ꯫ ꯑꯗꯨꯅ ꯃꯣꯏꯁꯦ ꯐꯖꯅ ꯌꯦꯡꯕꯤꯗꯕ ꯌꯥꯗꯦ, ꯁꯦꯟꯅꯕꯤꯗꯕꯁꯨ ꯌꯥꯗꯦ꯫ ꯃꯣꯏꯗꯤ ꯆꯠꯅ ꯐꯥꯎꯕ ꯁꯔꯩ ꯍꯧꯔꯛꯄ ꯌꯥꯎꯋꯦ, ꯑꯗꯨꯅ ꯃꯐꯝ ꯆꯥꯗꯅ ꯇꯨꯁꯤꯟꯕꯗꯒꯤ ꯁꯣꯛꯄ ꯄꯟꯕ ꯌꯥꯝ ꯌꯥꯎꯋꯦ꯫ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯥꯎ ꯈꯣꯡꯕ, ꯑꯍꯤꯡ ꯆꯨꯞꯄ ꯆꯣꯏꯔꯣꯟ ꯂꯣꯜꯂꯒ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯋꯦ꯫ ꯑꯗꯨꯅ ꯃꯁꯥꯁꯨ ꯄꯣꯊꯥꯗꯕ, ꯃꯤꯁꯨ ꯄꯣꯊꯥꯍꯟꯗꯕ, ꯑꯗꯣ ꯑꯍꯤꯡꯗꯅ ꯍꯦꯟꯅ ꯂꯥꯎ ꯈꯣꯡꯕꯁꯦ ꯇꯧꯒꯜꯂꯦ꯫ ꯑꯗꯨꯅ ꯃꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯣꯏ ꯃꯁꯦꯟ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯎꯅꯔꯛꯄ ꯌꯥꯎꯋꯦ꯫
ꯃꯁꯥ ꯁꯣꯟꯕ ꯃꯤ ꯈꯔꯗꯗꯤ ꯍꯤꯗꯥꯛ ꯆꯥꯕ ꯐꯥꯎꯕ ꯊꯣꯔꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯤꯗꯥꯛ ꯄꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯛꯄ ꯃꯤꯒꯤꯅ ꯑꯃꯨꯛ ꯃꯣꯏ ꯑꯌꯥꯝꯕꯁꯦ ꯍꯤꯗꯥꯛꯀꯤ ꯃꯔꯝꯗ ꯃꯔꯩ ꯈꯔ ꯇꯧꯏ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯆꯥꯅꯕꯒꯤ ꯄꯤꯕꯁꯦ ꯌꯥꯝꯗꯦ ꯈꯔ ꯍꯦꯟꯕꯤꯌꯨ ꯌꯥꯝ ꯍꯥꯏꯒꯜꯂꯦ ꯍꯦꯟꯅ ꯆꯥꯔꯤꯈꯩ ꯃꯣꯏꯒꯤ ꯑꯋꯥꯕꯗꯣ ꯐꯒꯗꯕ ꯃꯥꯟꯕꯒꯤ ꯍꯦꯟꯗꯕꯒꯤ ꯁꯥꯎꯔꯒ ꯆꯥꯗꯅ ꯆꯪꯈꯤꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯇꯨꯝꯕ ꯌꯥꯗꯦ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯦ ꯌꯥꯝ ꯍꯥꯏꯒꯜꯂꯦ ꯃꯦꯟ ꯀꯝꯄ꯭ꯂꯦꯟꯁꯦ ꯃꯣꯏꯒꯤ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ ꯍꯤꯗꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 15ꯃꯨꯛ ꯁꯨꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯁꯤꯗ ꯇꯞ ꯇꯞꯅ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯄ ꯃꯣꯏꯒꯤ ꯃꯁꯥ ꯃꯎ ꯐꯒꯠꯂꯛꯄ ꯑꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯔꯦꯁꯄꯣꯟꯁꯇꯨ ꯐꯖꯅ ꯑꯗꯨꯝ ꯄꯤꯕ ꯍꯧꯔꯛꯑꯦ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯎꯠꯈꯤꯕ ꯕꯤꯍꯦꯕꯤꯌꯔꯁꯤꯡꯗꯣ ꯅꯧꯅ ꯂꯥꯛꯄ ꯏꯟꯃꯦꯠꯁꯤꯡꯗꯨꯗ ꯃꯣꯏꯅ ꯎꯕ ꯐꯪꯕꯗꯣ ꯑꯗꯨꯗ ꯃꯣꯏꯅꯁꯨ ꯇꯧꯍꯟꯅꯤꯡꯗꯕꯗꯣ ꯐꯥꯎꯔꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯉꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯣ ꯇꯞ ꯇꯞꯅ ꯁꯦꯝꯗꯣꯔꯛꯄꯗꯨꯗ ꯑꯗꯩ ꯐꯦꯃꯤꯂꯤ ꯂꯥꯛꯑꯁꯨ ꯍꯥꯟꯅ ꯃꯣꯏꯕꯨ ꯐꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯝꯕꯗꯣ ꯃꯣꯏꯅ ꯁꯥꯎꯔꯒ ꯂꯩꯍꯧꯕꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯐꯦꯃꯤꯂꯤ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯑꯦ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯎꯅꯔꯒ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯃꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯒ ꯐꯔꯒ ꯆꯠꯀꯅꯤ ꯈꯜꯂꯒ ꯃꯣꯏꯅ ꯂꯩꯍꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒ ꯗꯤꯇꯣꯛꯁ ꯍꯥꯏꯅ ꯈꯪꯅꯕ ꯇꯥꯡꯀꯛ ꯑꯁꯤ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯊꯥꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯐꯝ ꯈꯪꯗꯅ ꯅꯔꯁꯁꯤꯡꯅ ꯀꯟꯅ ꯁꯦꯟꯅꯗꯨꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯂꯥꯏꯆꯨꯔꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯔꯩ ꯍꯧꯗꯨꯅ ꯑꯃꯗꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕꯒꯤ ꯊꯧꯑꯣꯡ ꯐꯥꯎꯕ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕꯗꯅ ꯁꯦꯟꯇꯔꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯂꯗꯨꯅ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁꯠ ꯁꯦꯟꯇꯔꯒꯤ ꯑꯇꯣꯞꯄ ꯅꯔꯁ ꯀꯣꯟꯖꯦꯡꯕꯝ ꯔꯥꯃꯦꯁꯣꯔꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯦꯡꯅꯕ ꯑꯋꯥꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯇꯣꯛꯁ ꯄꯦꯔꯤꯌꯗꯁꯤꯗꯅꯤ ꯁꯤꯒꯤ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯆꯨꯔꯕ ꯄꯨꯟꯁꯤꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯕꯗꯤ ꯅꯤꯁꯥꯗꯣ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯅ ꯈꯥꯡꯈꯤꯕ ꯅꯨꯃꯤꯠ 5-5ꯗꯒꯤ 6 ꯐꯥꯎꯕꯒꯤ ꯄꯦꯔꯤꯌꯗꯁꯤꯅꯤ ꯁꯤꯒꯤ ꯄꯦꯔꯤꯌꯗ ꯗꯤꯇꯣꯛꯁ ꯄꯦꯔꯤꯌꯗꯁꯤꯗ ꯀ꯭ꯂꯥꯏꯟꯁꯤꯡꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕ ꯑꯗꯒꯤ ꯇꯨꯝꯕ ꯌꯥꯗꯕ ꯍꯨꯃꯥꯡ ꯀꯥꯡꯕ ꯃꯅꯝ ꯃꯇꯤꯟ ꯇꯥꯕ ꯀꯌా ꯑꯃ ꯌꯥꯎꯔꯛꯑꯦ ꯈꯔ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯛꯑꯒꯅ IV ꯐ꯭ꯂꯨꯏꯗ ꯀꯔꯤ ꯑꯗꯨꯝ ꯄꯤ ꯑꯩꯈꯣꯏꯅ BP ꯂꯣ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯏ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯁꯦꯟꯅꯖꯩ ꯑꯗꯒꯤ ꯃꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯄꯦꯔꯤꯌꯗꯅꯤ ꯍꯥꯏ ꯇꯥꯔꯦ ꯁꯤ ꯃꯇꯝꯁꯦ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯤꯉꯩꯗꯗꯤ ꯃꯣꯏꯒꯤ ꯍꯥꯟꯅ ꯑꯅꯥꯕ ꯀꯔꯤ ꯂꯩꯔꯝꯕꯗꯨꯁꯨ ꯑꯗꯨꯝ ꯅꯥꯕ ꯐꯥꯎꯗꯕ ꯍꯥꯏ ꯇꯥꯔꯦ ꯑꯗꯨꯒ ꯁꯦꯟꯇꯔꯗ ꯂꯩꯔꯛꯑꯒꯅ ꯃꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯤꯗꯥꯛ ꯀꯩꯀꯩ ꯆꯥꯗ꯭ꯔꯕꯅꯤ나 ꯅꯤꯁꯥ ꯆꯥꯗ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯐꯨꯗꯣꯔꯛꯄ ꯍꯥꯏ ꯇꯥꯔꯦ ꯑꯋꯥꯕ ꯐꯥꯎꯔꯛꯄ ꯀꯌꯥꯁꯨ ꯊꯦꯡꯅꯩ ꯍꯤꯗꯥꯛ ꯄꯤꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯅꯤꯡꯉꯛꯄ ꯌꯥꯎꯋꯦ ꯑꯗꯒꯤ ꯅꯤꯁꯥ ꯆꯥꯅꯤꯡꯉꯛꯄꯗꯒꯤ ꯆꯦꯟ ꯆꯣꯡꯕ ꯈꯣꯠꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯅꯤꯡꯉꯛꯄ ꯅꯤꯁꯥꯗꯨꯅ ꯃꯌꯥꯏꯅ ꯆꯦꯟꯊꯣꯛꯅꯤꯡꯕ ꯈꯣꯠꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯇꯩ ꯂꯥꯏꯅꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯁ꯭ꯇꯣꯟꯕꯨ ꯑꯣꯏꯔꯣ ꯍꯥꯔꯠꯀꯤ ꯑꯣꯏꯔꯣ ꯂꯤꯚꯔꯒꯤꯒꯨꯝꯕ ꯂꯪꯁꯀꯤ ꯑꯇꯩ ꯑꯅꯥꯕ ꯂꯩꯔꯒꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯔꯤꯐꯔ ꯇꯧꯋꯤ ꯑꯗꯨꯒ ꯑꯜꯀꯣꯍꯣꯂꯤꯛꯁꯤꯡꯒꯤꯅ ꯑꯌꯥꯝꯕꯅ ꯃꯣꯏꯁꯦ ꯅꯨꯃꯤꯠ 2 ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦ 2 ꯃꯇꯨꯡꯗꯒꯤ ꯃꯣꯏꯒꯤ ꯍꯥꯏꯕꯗꯤ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ ꯂꯥꯎꯕ ꯈꯣꯡꯕ ꯃꯣꯏꯒꯤ ꯃꯊꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯕ ꯚꯥꯞꯅ ꯁꯥꯕ ꯀꯌꯥ ꯑꯃ ꯎꯠꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯊꯤ ꯃꯌꯨꯡ ꯆꯣꯏꯕꯒꯨꯝꯕ ꯑꯗꯒꯤ ꯁꯥꯔꯩ ꯍꯧꯕꯁꯨ ꯌꯥꯎꯋꯦ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯩ ꯁꯤ ꯃꯇꯝꯁꯤꯗ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯅ ꯋꯥꯕ ꯄꯦꯔꯤꯌꯗ ꯍꯥꯏꯔꯒꯗꯤ ꯂꯥꯏꯆꯨꯔꯝꯂꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯅꯕ ꯍꯣꯠꯅꯕꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯤ ꯁꯤꯡꯊꯥꯕꯇꯅ ꯋꯥꯠꯂꯒꯅꯤ ꯈꯨꯟꯅꯥꯏꯅ ꯀꯤ ꯇꯨꯀꯠꯆꯅ ꯑꯃꯗꯤ ꯍꯪꯒꯣꯏꯅ ꯂꯧꯅꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯃꯊꯧ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁꯠ ꯁꯦꯟꯇꯔꯒꯤ ꯅꯔꯁ ꯅꯔꯦꯡꯕꯝ ꯔꯣꯅꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯃꯈꯣꯏ ꯁꯦꯟꯅꯕꯗ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯑꯗꯨ ꯐꯥꯎꯖꯩ ꯏꯟꯃꯦꯠ ꯃꯈꯣꯏꯗꯁꯨ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯑꯗꯨ ꯑꯣꯏ ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯁꯣꯟꯊꯔꯛꯄ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯖꯔꯛꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯀꯌꯥ ꯌꯥꯎꯏ
ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯁꯦꯟꯇꯔꯗ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯈꯪꯗꯕꯅ ꯁꯦꯟꯇꯔꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯎꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯨꯁꯥꯏꯠ ꯑꯦꯇꯦꯝ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯎꯔꯛꯏ ꯑꯗꯨꯕꯨ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ 20 to 25 days ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄ ꯁꯦꯟꯇꯔꯗ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯃꯁꯥꯅ ꯈꯪꯖꯔꯛꯄ ꯑꯃꯗꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯥ ꯍꯦꯟꯅ ꯐꯥꯎꯔꯛꯄꯅ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯗꯨ ꯎꯕ ꯐꯪꯏ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯅꯆꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯐꯪꯂꯛꯇꯕ ꯅꯠꯇ꯭ꯔꯒ ꯂꯩꯕ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯂꯥꯏꯆꯨꯔꯕꯁꯤꯡꯅ ꯐꯥꯔꯃꯥꯁꯤꯁꯤꯡꯗ ꯂꯥꯏꯅ ꯐꯪꯕ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯗ꯭ꯔꯒꯁꯤꯡ ꯂꯩꯗꯨꯅ ꯅꯤꯁꯥꯒꯤ ꯃꯍꯥꯎ ꯐꯪꯅꯕ ꯍꯣꯠꯅꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯍꯤꯗꯥꯛ ꯅꯠꯇꯅ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯗ꯭ꯔꯒꯁꯤꯡ ꯂꯩꯕ ꯌꯥꯍꯟꯗꯅꯕ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯇꯉꯥꯏ ꯐꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁ ꯁꯦꯟꯇꯔꯒꯤ ꯋꯥꯔꯗ ꯕꯣꯏ ꯑꯣꯏꯔꯤꯕ ꯑꯕꯤꯖꯤꯠ ꯀꯣꯟꯖꯦꯡꯕꯝꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯖꯔꯤꯕ ꯄꯣꯊꯥꯅꯕ ꯄꯤꯖꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯔꯛꯏꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯃꯛꯇꯤ ꯌꯧꯕ ꯉꯝꯗꯕꯅꯤꯅ ꯃꯈꯣꯏꯁꯦ ꯋꯥꯈꯜ ꯁꯣꯟꯊꯒꯜꯂꯤ ꯆꯥꯕ ꯊꯛꯄ ꯌꯥꯒꯟꯗꯦ ꯑꯗꯨꯗꯨꯅ ꯃꯈꯣꯏ ꯃꯇꯝ ꯑꯅꯝꯕꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯦ ꯆꯦꯟꯕ ꯆꯣꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯗꯒꯤ ꯆꯦꯟꯕ ꯆꯣꯡꯔꯒ ꯅꯤꯁꯥ ꯑꯗꯨ ꯆꯥꯁꯜꯂꯨꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯆꯦꯟꯅꯤꯡ ꯆꯣꯡꯅꯤꯡꯕꯁꯦ ꯐꯖꯅ ꯄꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯅꯆꯤꯡꯕꯁꯤꯡꯁꯦ ꯐꯪꯂꯛꯇꯕ ꯑꯃꯁꯨꯡ ꯂꯩꯕ ꯉꯝꯃꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯔꯃꯥꯁꯤꯗ ꯐꯪꯂꯤꯕ ꯑꯅꯧꯕ ꯍꯤꯗꯥꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯅꯧꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯇꯥꯏꯗꯣꯜꯁꯀꯨꯝꯕ ꯑꯗꯩ ꯄꯦꯟꯀꯤꯂꯔꯁ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯟꯅꯒꯤ ꯅꯤꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯏ ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯀꯃꯥꯏꯅ ꯐꯥꯔꯃꯥꯁꯤꯁꯤꯡꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯊꯥꯔꯤꯕꯒꯦ ꯀꯅꯥꯗ ꯀꯃꯥꯏꯅ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯅꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕꯗꯒꯤ ꯂꯥꯏꯆꯨꯔꯛꯇꯨꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯥꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯂꯥꯌꯦꯡ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯄꯤꯖ ꯄꯤꯊꯛꯄꯅ ꯅꯥꯔꯝꯕꯗꯒꯤ ꯐꯒꯠꯂꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁ ꯁꯦꯟꯇꯔꯗ ꯀꯨꯛ ꯑꯣꯏꯔꯤꯕ ꯈꯣꯏꯔꯣꯝ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯥꯛꯄ ꯀ꯭ꯂꯥꯏꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯋꯥꯈꯜ ꯑꯃꯁꯨꯡ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ ꯃꯔꯨꯑꯣꯏꯅ ꯆꯥꯛꯈꯥꯎ ꯁꯣꯛꯄ ꯌꯥꯝꯅ ꯊꯦꯡꯅꯩ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟ ꯃꯇꯝ 5 to 7 days ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯉꯝꯗꯕ ꯚꯣꯃꯤꯇꯤꯡ ꯇꯧꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯩ ꯃꯇꯝꯁꯤꯗ ꯑꯆꯝꯕ ꯆꯤꯟꯖꯥꯛ ꯆꯝꯐꯨꯠ ꯁꯪꯒꯣꯝ ꯒ꯭ꯂꯨꯀꯣꯁ ORSꯅꯆꯤꯡꯕ ꯄꯤꯖꯕꯤꯕ ꯗꯤꯇꯣꯛꯁ ꯂꯣꯏꯔꯕ ꯃꯇꯝꯗꯁꯨ ꯊꯨꯝ ꯊꯥꯎ ꯃꯣꯔꯣꯛꯅꯆꯤꯡꯕ ꯈꯔ ꯁꯣꯐ ꯑꯣꯏꯅ ꯃꯇꯝ ꯆꯥꯅ ꯇꯥꯏꯝ ꯇꯦꯕꯜ ꯑꯃꯒꯤ ꯃꯈꯥꯗ ꯕꯦꯁ ꯅꯟ ꯕꯦꯁ ꯇꯣꯉꯥꯟꯅ ꯄꯤꯔꯤ ꯑꯔꯣꯏꯕꯗ ꯃꯈꯣꯏꯕꯨ ꯅꯤꯁꯥꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯞꯅ ꯂꯩꯒꯗꯒꯦ ꯇꯥꯛꯄꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯁꯤꯅꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯣꯛꯊꯕ ꯂꯩꯇꯅ ꯉꯁꯤꯁꯨ ꯂꯦꯞꯇꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯈꯪꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯄꯜꯂꯗꯨꯅ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯍꯤꯖꯝ ꯀꯤꯁꯣꯔ ꯆꯥꯟꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯗ꯭ꯔꯒ ꯆꯥꯔꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯒꯤ ꯐꯒꯠꯂꯛꯄ ꯇ꯭ꯔꯤꯠꯃꯦꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯜꯂꯛꯄ ꯇ꯭ꯔꯤꯠꯃꯦꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯇ꯭ꯔꯦꯟ ꯑꯣꯏꯕ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯃꯊꯧ ꯇꯥꯏ ꯗ꯭ꯔꯒ ꯆꯥꯔꯨꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯗ ꯑꯅꯥꯕ ꯃꯌꯥꯝꯒ ꯀꯣꯟꯅꯅ ꯁꯥꯒꯣꯟꯅꯅ ꯂꯥꯛꯄ ꯌꯥꯎꯋꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇ꯭ꯔꯤꯠꯃꯦꯟꯗ ꯂꯩꯔꯤꯕ ꯅꯔꯁ ꯗꯣꯛꯇꯔ ꯋꯥꯔꯗ ꯕꯣꯏꯅꯆꯤꯡꯕ ꯀꯥꯎꯟꯁꯤꯂꯔꯅꯆꯤꯡꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯨꯛꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯣꯏꯅꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯈꯛ ꯅꯠꯇꯅ ꯋꯤꯠ ꯂꯚ ꯑꯦꯟ ꯀꯦꯌꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯒꯨꯝ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯐꯦꯁꯤꯂꯤꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯔꯁꯅꯆꯤꯡꯕ ꯗꯣꯛꯇꯔꯅꯆꯤꯡꯕ ꯁꯤꯁꯤꯅ ꯃꯆꯟ ꯃꯆꯦꯒꯨꯝꯅ ꯃꯥꯒꯤ ꯃꯅꯥꯎꯒꯨꯝꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯌꯥꯝꯅ ꯍꯝꯕꯜ ꯑꯣꯏꯅ ꯃꯣꯏꯗ ꯂꯚ ꯑꯦꯟ ꯀꯦꯌꯔ ꯎꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯕꯤꯔꯒ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯆꯠꯊꯖꯩ ꯑꯗꯨꯝ ꯏꯚꯟ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣই ꯍꯣꯁꯇꯥꯏꯜ ꯑꯣꯏꯕ ꯀ꯭ꯂꯥꯏꯟꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯚꯥꯞ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯋꯥꯔꯤ ꯁꯥꯕꯤꯕ ꯂꯚ ꯑꯦꯟ ꯀꯦꯌꯔ ꯎꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗ ꯏꯪꯊꯔꯀꯥꯟꯗ ꯇꯞꯊꯔꯀꯥꯟꯗ ꯃꯣꯏꯅ ꯐꯒꯠꯂꯛꯄ ꯑꯗꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯅꯨꯡꯗ ꯈꯤꯇꯪ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯀꯥꯟꯗ
role model ga lorokpa mayamba amagum kaigum China family ki type ta moida role model loholakpa sigumbagi chana pathap myamam se adum chatharaga leijai treatment dagi loiraga thokraba matamda client se akhoiga hek mari tatnaba nachade adum akhoigi follow up tawba mayumda nongphadok chatpa telephone da phone tawbiba wari watai sabiba kamaina tawri kamdawri khotli ana adum phajana gyan tana leiriba khotliba haiba potse adum akhoina pause regular basis ta lawdana khotna adum sumaina chatharaga tawduni khunai amana malem gi chawkat lamjelda mangjil thana chatna bhona bahaibasida khunai aduda leiriba mipum khudimak tinjang kaijang daba masa ma u phaba madi larik lai shuning thina haiba galoinana wakhal loksing leiba tangai fade adubu aikhoi gi horkliba naharol singna mayai kabasinja ki ipakta tawduna laikhrabadi chawkat lamjel dagi na thaiduna maning hanna selak patabani maram aduna mayai kabasinja charamba mioi singbu anaba amani haina lawduna makhoi bu ningthina layeng thokpiduna mahuksagi isel puraktuna khunai gi asangbu yumbi amamam ohen baibasi yamnamak tangai fade makhoi bu layeng bada achaubu Thoudang lawriba rehabilitation center singda thabak tawriba mioi singi matengna makhoi bu mahuksagi isel purak pangamlibani adu oirabadi miyamna ki tukachana hangoina lawnariba mayai kabasinjak ta Laichuraba mioi singbu layengbagi thabak tawriba rehabilitation center singi staff sing asibu aikhoi pumnamakna thagat pifam thoktabara makhoina kathokpaga loinana ayuk nungthil numidang khaktana kupna senaduna layengbibadagi aikhoi gi Laichuramlaba kanadraba punsi oiduna leramlaba isha inaw ipuroiba singi punsibu kanbiduna mahuksagi isel purakliba makhoibu aikhoi miyamna khunai asina hanthana yengbiba nokna bibagi mahutta awangbu thakte ikai khumna pham thoktabara makhoibu karemna biba nokna bibagi mahutta ikai khumna na thagat minasi Laichuramlabasing masing hena fagat hannanaba makhoibu puning thogat minarasi rehabilitation center singda thabak tawriba staff singnasu Laichurabasingbu layengduna fagat hannanaba honabada hanadagi hena asetpa phirap kaloinana amatto oina punna Thoudang lominarasi Matang asida Akashvani Imphal leptana sandokchariba thauram Mitkap Thoklasi gi 13 shuba tangkakta Laichurabasingbu Laiyengbiriba Singgi Thoudang loizere thauram asigi ayiba Ngangom Kiran thauram puthokpa Thokchom Jogendrajit thauram lanthokchariba sing Okram Umadini amasung Ngangom Kiran Sim lam kho naram dam hai